Pausada yumpham uiba mar uiba pau khara update tawjare. Manipur ase kanglu furup amakaki nate furup amagi interest ta salabadi kaidongnungda tangdu leitaba purakloi asang. Official oidaba concern authority nataba miyosingda laingakna security escort pisilibasing aji athubada lawthokadabane. Manipur ase kanglu furup amakaki nate state asida punna laiminariba yellow furup khudingmaki hak chap chana lai. Furup amakaki interest yengduna sat patarabadi kaidongnungda Manipurda tangdu leitaba purak pangamloi. Asuk luraba state asagi pipa masida kanglu furup singi marakta nuhainadana honariba sing laingakna action lakutkadabane. Masida tuminda laisilabadi laingakna thawong sing asida sawale ana blame tawani ana for Forum for Restoration of Peace FRP Manipur na phangdogle. Manipur Press Club tangasi pangmi sing unaba amada forum basi convener asang kasan hai state asida hausik thoklibi irang ase loisinduna ingtaba purakna naba angamba thakta honaduna lagli makhatana su honaki kani saragasida aikoi masal gi manukta sauna pa yaba tongan ba wafam kya media amadi social media da mioi kharana chatharakli basing asi tawhaningde Thawna uzam mahesuna lamdam asigi miyam gi dambak honari haibasti loinama khangi adubo handak mhangna phongdokpo wafam amada Koki hana loisansi atofana next haiba wafam asna state asida punna hingminariba forup singi wakalda nungnang ba pokhale lamdam asigi luraba tanja asida aikoi masel nunghaina taba pokpa yaba wafam sing thamdabada afaba waigane Manipur asi kanglu furup amakaki nate khundariba yellow furup kodimaki hak sab chana lai masida aina ngamle haiduna furup amakaki interest chalabadi Manipurda kaidawnungda tangdu leitaba purakloi haiki Mahana hai asuk chawkhalaba matamasda kutta khulai faire haiduna kundagi mongda misamda nongbai kapsinduna khoirakpam laikaida sadhagiba tahonga du akanba mongda yaningde thawong andu da chenaba punamak laingakna fagatuna serak bigadabani state asida law and order leitaba amadi laingak mafu leitaba ga chamanare laingak pangam loidabu erabadi miyamda laingakna surrender tawbiro haige amurumda officer nataba concern authority oidaba miyoisinda laingana security escort pisaliba sing Athubada lawthokadabani makoida security pisinba asina tangdu leitaba pamba miyam marakta hena khudong chadaba thogalle social media da fake accounts sinaduna ikoi masal gi marakta nuhainadaba amadi khana chainaba tholakpa yaba thabak thoram sing sadariba mioi sing laingana fagatuna action lawgadabani masida tumina laisilabadi thawung sing asi laingakna sawgalle aina blame tawgani peaceful coexistence ki wafam phongdokpada pamdaba miyadudi Manipur nungsi banate hanam hakna makhatana haige Nakala maromda kokda gi bomb blast chenaba amma fare sahi asigi jun kun gama thoida phagak chau ikhai awang laikai amasung kokda gi manak tidim lampi gi paringda leiwa thongama gi mathakta Mahindra Scorpio ama bomb pakhai anduna thongi saruga made manak nak nabada leiba jum sing amanga da thokan gi ba thodok da chenaba miyoyama Assam Police amasung NIA gi afunba kangpun ngasi Assam ge kasa district gi silchar da gi fare Assam Police amasung NIA gi afunba kangpun na faraba miyoy adudi Nur Hassan Kawi intelligence ki pauda yumpham hoiraga sadhagiba joint operation da mahakwa phapangam gibane bombo khayan pagi tawdoga tu da thongi saruk amangata thokpaga loinana naknan laiva yum khara so amangata thoki amadi miyoi hom asoga pannang kibane tawdoga tu ki matang da moirangi PGCI police station na case ama laukhalaba matung jun kulunga humdoida anayada sinaduna tigat bahura kibane BJP lengak leiriba makai Manipur da tangdu leitaba leiroi Se Minister Pham Thadoklaba khakta da ingtapa purakani political party tara BJP gi lengak leiriba makai Manipur da tangdu leitaba leiroi Se Minister NP na Pham Thadoklaba khakta da Manipur da ingtapa purakani status da haujik tokhaiba administration talakliba se BJP lengak ki khudolni hana janata dal United JDU Manipur State Unit ki wangangloi Dr Nimai Chal luang na phangdokre Wakhalon manava of Western political party tara AFP AIFB, AITC, CPI, CPIM, IMC, ZDU, NCP, RSP, amadi SSUVT na Sinduna Manipur Press Club tangasi. Pangdokiba pamising unava amada wafamasi pongdogladuna. Dr. Nimai Chalwang na hai tamanga hensilaklava irangasi hausik fawa loisinbang amdaduna. Manipur asi hausik jamna luba pipa mamada leire. Center amadi state lengan hausik sa tharipa thong asigumna adumak sa tharabadi irangasi loisinba sungang loi. Manipur da hausik paliba BJP lengak asi leiriba makai state asida tangdu leitaba leiroi Sa Minister NP na Pham Thadoklaba khakta da Manipur da ingtapa purakani mathang chai da pangtokadoriba Lok Sabha mikhalda BJP maithiduna leibak asida BJP gi lengak leiraroi matamadu khakta da Manipur da tangdu leitaba leigani hausik Manipur da tokhaiba administration ama talak liba ase
BJP na lusingba center amadi state lenga ki khodol ni masida state lenga na tumini yengtuna laisali hai ki man hai nomai pairi hai duna misam miam da onsil ka nomai kap sin duna khairak bam legai de satha giba thong adu political party tarana akan mamong da condemn tawe law and order amadi lenga leita baga pangkha goire lo leiba leiba kasta asigumba thawong sing chathabada chenaba sing phagat palaite masida natana andak ta BJP ki minister amagi memda bom pokhai khiba atu chenaba sing haujik fawa lenga na phagat pangam lavra leibak miam amadi khunai mangna da tawri ba sing phagat pagi moda democracy chat balibak asta masagi aning ba pamba phongdok luba mioi sing da oina taina duna leire state asida tangdu leita ba purangna na bagi damak governor da seron pisina na basat khiba ing tappa khongjat da junior police person khara ga inthok inchen tawrui hai bagi damak case kaya pansinduna NSUI gi mahiroi taruk phajinduna thamba hai base angak pane pali balenga asli party ki khak yengba hingja ya tambagi lenga ka chapman hai hanam hangna phongdoke Sidhar ruaba lampel vad khosiam na nauna hingat na ba tautok phawgre Manipur leng ana lampel vad tourist spot ohen na ba akhana ba miang thamle Imphal city ki ising sithabam oiram badagi sidhar ruaba lampel vad khosiam na nauna hingat na ba lenga ki akhana ba thorang amagi makhada lampel vad tautok phawgre Lampel vad kan na bagi miang da water body semgot badana na mafam basi tourism ki mina kalak laba mafam mamu oina semgana ba thorang tawri project asi new development bank ke sentang makha da lampel pat water body rejuvenation project ni harba project asi handak ta paikat ba hoki bane matang sahi mari gi manung da loisana da pandam thamli arhoi boina lampel pat hingat han bagi concept approval asi kumja lisingani kunga mathoi gi November 10 ga tari ta pi ke bani ana pawasna makha tari Manipur lenga ki water resource department ki biak makha da paikaliba project asi Chief Minister Nongthombam Birena haukiba October 3 da thauram bangthokna thabak suba haudokibani project asi paikana na bagi damak lenga na lam acre samri nifuga humdoi loksindona thamlabani loidana new development bank gi center makha da lupa kro sadruk yangkai changna paikat ka dawribani project asi paikat pagi matang da water resource department da ki phangba pau gi matungina project asi paikat pana mafam asida ising tungsin bagi sang hengat hangani lampel gi catchment area da leiriba mafam sing da gi lakwa storm water singa dogi itin pham mafam masta oiga dawribani masna Imphal area gi ising si thabam oivatana da lampel pat water body singa si Imphal area gi thangna ba ising gi source oina sinaga dawribani water body asi semgot pada green space arborist biodiversity join amasung tourism facility sing lampel pat water body gi akoi pada semgot ga dawribani project asin environmental amasung command center amaga loinana real time flood management system amagi makhada Imphal city da flood management capacity hangkadan gani project asi paikat bagi mapung oiba pandam de Imphal city manungda ising isau thingba water security hangkadan ba akoi bagi pibam phagaran ba masung eco tourism ki thabak thauram sing yokatuna Imphal city manungda hingbagi thak hangkadan bada chauna mating pangani panbaya abadi Manipur ki konong oiribe Imphal city asida nongju thagi matamda ising si thabam laitaba na maram oraga isawi khudong chada ba mayuk na duna lagli masigi khudong chada ba si kokhan na bagi damak nongju thagi matamda pamsi naraga ising singthokpa asikatna miyamgi awaba kokhan bangamdana lagli Supreme Court phawa yaururapa Manipur lok ayukta na lokhatpa complaint case number 5 of 2022 High Court na close 1000 gre Sugruda Manipur State Power Company Limited MSPCL na paikhat kiwa civil worker singa mari leinana amasong 2x5 MBA 33/11 kV service station kinbagi thabak yauna 33 kV line tingmana sing bathabak sing August 10 ga mari lisingani 10 ga manga ta mapung phana loisin khraba matungda Manipur Lok Ayukta da file tawrakiba complaint report amagi matungina Manipur Lok Ayukta na MSPCL ki managing director oirambadagi hausingna thabak tagi potharaba ansara damasung atopa official ani ki madagda sel lana sinare habigi charge tawratuna lokhatkiba complaint case number 5 of 2022 adu tha asigi taraga mathoida High Court of Manipur ki acting Chief Justice MB Muralidhar na pangthokiba lauthokiba judgment amasung order amada close tawsingre MSBCL ki official asigi madagda Bisnupur district ki oinam kaithel makhadagi ngangom ibotombi kauba complainant amana Manipur Lok Ayukta da wakalakhibani wakada sigi matungina complaint case number 5 of 2022 laukalaga MSPCL ki official sing adugi madagda inquiry sa tharakibani Manipur Lok Ayukta na sa tharakiba inquiry adugi matungina September kulhumdoi lisingani kungani thoida pikhiba order amada
sahi adugi October 10 fawbagi manungda mari lenaba document pikalakna bakhangan kibani masigi madakta Manipur lengha ki Port Department ki Administrative Secretary amasung Deputy Secretary fawba October 10 lisingani kungani thoida Manipur Lok Ayukta na lakna bakhangan kibani Atumo nama MSPCL ki officing adu maikaidagi Manipur Lok Ayukta na sa tharakli ben kwari adu silence tawradun High Court da wagalak padagi koda sa September kunggamapan lisingani kungani thoida wakadadu khanarba matungda Manipur Lok Ayukta gi order sing adu maragi oina sathandana thamkibani British na sanaraba Hill Area Committee hairubadagi lebaga magi manungda topa state ama semnanabagi aronba thawrang kya satharagle LCTD British na sataramba aranba policy amu oriba Hill Area Committee hairubadagi lebaga magi manungda topa state ama semnanabagi aronba thawrang kya satharagle maramaduna Hill Area Committee haibagi mauta Serul Drive Area Committee hana mingthon gadabani hana Leadership Council of Thangta LCTD Manipur gi Chairman W Bojen Rogi Cherola mana phangdoragli India ke topes testing dasu Serul Drive Area haiba tamasi sinaba ngakdani Manipur kakta Hill Area Committee haiba tamasi British na Christianity sandokna daba satharamba aranba policy ni masina maram moraga lebak thugaiba pamba foreign migrants sing da khudong chaba piri marmaduna law department na community khudimaki interest sokdana solution purokna ba kunna kumna khana naina biyo hairi India ki national policy asi awangnong fok lamdamga atopa mafam singa manadaba oina uriba asi khudakta sumdoktuna Indian citizen khudimakda constitution ki article 39 yena piriba equal justice phangan gadabani Northeast state marwaina Nagaland Mizoram Manipur amasung Arunachal Pradesh da disproportionate force tamduna mainland India ka manadaba tonganba policy ama thamba yaroi masigamba evil design asi India gi miyamna punna chumthok minaba changi Mairoi hatpada senabasing faraga asi bhaksang puthokpa ngamdaba asi karamba drama no Sinkugi narco terrorist na miyobagi minungsi masjid amata yaudana tamthina wanairaba matungda miyathina hatok pigraba Mairoi hamanjit amade linthoi ngambi anigi asi bhaksang sing miyam amadi imong manungda sinnabaga loinana Sinabasing logi matungina charak pigadabani ana di writers platform Manipurgi President Wai Kumar thadorakpa zero lamana phangdoragli Zero la sinama taraduna BJP gi double engine gi lenga kasina miyam gi hau hek laktriba makai masagi mathau khangna pangthok tabana maram oraga mairoi ani gi mamal jamlaba punsi kan bangam khidabani habasi lenga kasina masana ya jagadabani masigi deksa puna maklenga na pugadabani misi asi gi matang ta thamoi choklaba mairoi sing amadi khoisau narba miyamna hingsa gi hautan yamna democratic oiba mongda asi baksang sing phagan biu ana khongjang changsin bada central amadi state security force in mairoi amadi Misam yam da sasan pubugum na yam na thina asoga pandangan kiba adubo awang pathak ta condemn tawbuga loinana thawdogasi democracy chat bale bak ta chana de amadi thawang adu dictatorship ki thawang ni haro da bagi maram leite kwaidagi ngakli ba wafam amana mihat paseng paraba asu kuiraba matung phabuda asi bhak sang sing puthopa ngamdaba haibasi double engine lenga ga jigi karamba drama no home minister Amit Shah Chief minister N Biren amadi CBI ki director da Hangjaning liba wafum di jenariba miyo sing adu paraba phawada karigi damak asi baksang sing asi puthokpa ngamdribano ngampham thokdabra ngamdriba karigino manungda kari aronba agenda laibano hairi miyam punamaki thamoida hangnariba wahangni aduvo bakumdi fangde India madi Manipur lekangna miyam gi ihawasi namthanaba aronba lalong ama satharabra haibasi miyam punamaki thamoida chingnaba pokalle Miyam ba pangboin ugano lengak loising bo takbi pangamba miyam barakdaso miyoi kaya yauri habasi lengak loising da kagkawgano nakoy na tawriba thabak nakoy na khalliba wakal nakoy na thangliba khongthang miyam punamano hotrong hono ui hairi nasagi oijaba khara fangnana bagidama miyam punama puwahan ganu miyam gi kholawdi isor gi kholawne India lenga gi khwaidagi wangba phampairiba Prime Minister Home Minister amadi Manipur gi Chief Minister N Biren da thamjaning liba wafamde Awsik Manipur thongli birang asi athobada loisinge natragana loisiloi haibasi nakoi gi khutta laiba ngaktani nakoi na fuksen sengna loisinge harabadi numit ni de loisin ba ngamgani haibasi miyam punama na khange nakoi na nathai dona miyam gi punsi amasung lanthum ngak sen ba haibasi langa gi leng phatraba thawdang ni masi khangna hawsik lanjen aduna relief camp da changjafam lawduna leiriba awaba taraba miyam punama magi hanagi leifamda hanjil handuna hanagi matawgom tangdu leitaba punsi maril amata leiba ngamnana bagidamak Center amadi state lengan akan ba tabak laukat biu hari. Koko mina lenga gas da boy ko dawre lenga gas ke kari gumbai hiram amata da mari leina roi hanam yang khangna laak thokiba. Pire bada hausu ori bale ba ki aruba piba masi yeng laga handok biu hana sero lasin makha tari.
Nongmai kaptuna miyoi manga sogan kiba thodokda chenaba miyoi ani police na phagale wagan mifam famduna barisar ma phagadabani haiba dabi tawgre haugibo October 10 ga mari gi nubidangda Imphal gi Sega Road Konjeng Hazari lekai da masa khangdaba miyoi nifu romna lekai aduda leiba Khaidem Saidajit Elias Bobo Gauba miyoi ma masagi meyumdagi namduna phaduna puna na bahona bagi thodokda Laikai miyam ka mungna rakpadagi sakang davasing aduna miyamda onsidana nomai kapada nopiyama yauna miyoi manga sokan kiba thodok aduda chena bani haiba miyoi ani Imphal police na phagat pangamle hairi Imphal police station gi DSP Ingosa ga pause asiga hiramasiga mari leina wari sanaba matamda phongdorakhibade thodok adu thokraba matungda Imphal police station da case ama lokatuna thejin umjit bagi thabak chathabada ngarang nubidang Imphal gi Brahmapur Lal Zila Lakpalikai dagi Alex Ningombam Kaubam Miyoi ama phagat bangamle Makadana thodok adu da senaba miyoi singa khongol leirakpada Brahmapur Lal Zila Lakpalikai asimakta dalaiba Guru Mayum Revel sahi kunga mari surabanha amasu ngasi numit jungba pung taraga nithoi makhai taba matamda phagale maduna nomai kapagi thodok adu da senaba miyoi sing fanana police na akanba thibhomba gi thabak sadari adubo Atubo matamda chenaba miyoi sing phagat pangamgani hanasu DSP Ingosana phongdorakhe Panbaja badi thodok adugi matang da semkhiba JC amadi Jot of Manipur na thodok aduda chenariba miyoi ngasi nongtel pung ani phawbage manungda faduna logi oiba charak pinara pa Manipur lengakta matam thakibani Amarom da Youth of Manipur na lamda masina nongmai gi culture chatharakba yaningdaba phongdok tuna ngarang numida nongmai kapagi thodok aduda chenariba miyoi sing fananaba kaisamthong kendragi akoi mafam singda pendabagi hongsada masu chatkibani JSC की मैके की थोकी बताओ तो दा BJYM जोट की प्रेसिडेंट औरंबा मनोहर मयूम बारे शर्मा चेन्नई हन मराल सेरी बने लोइना थाउथो कदु की मयोक तंगासी सेगा रोड लेबा सांगाई डेंटल की ममांगदा मियामना वकत मिफम सथाग्रे वकत मिफम अदु द सरुग्या की पसिना नंगमै कापगी थाउथो द चेनरीबा बारे शर्मा फागदबनी हाइना दाबी दाउके नकल अमरोमदा नंगमै कापसे लग्रे ngasi yupung 3 minute ni fuga mangarom taba matamda yaingang pokpi police station ki manung chana leiriba chana sabi khulda Kogi militant sing oigani hana singnaba singna singthaktagi khultamna nongmai round ahumrom kaptharakre masigi matungda khulngak liba khunjab volunteer sina nongmai handuna kapkhiba leite nongmai kaptharakliba singgi saruk singda haujiksu kogi militant singgi bunker saduna leiba amadi makoina khulai faituna sathok sasin tawduna leiba su khunja sing uba phangke maduna tu amatamda Manipur lekang na hariba mafam singa sida leiriba kogi militant singa si takthokpiyo loina makoina sagaliba bunker singa si sidokbagi Thabak sa tatuna sana sabi amadi akoiwa khulga thangna leiriba singsingdagi kogi militant sing takthokpiyo hairi kogi MLA tarana taliba separate administration asi mangphangno ridaba manglalni naline Manipur maset tana thuwaina bagi pandamda chinkogi jo MLA tarana Manipur dagi separate administration ama taliba si mangphangna roidaba manglani aina oinam AC gi MLA irengbam naline na phongdokre Wafam asi oinam AC gi manungda hangliba tongan ba relief camp ahumda leiriba inmate saruklomda selamadi blanket amam ngasi MLA na tengbang bagi thorong kambari lena na wangang bada permission da phangdo kibani MLA na makhatan hai bharat lekha ki maike degi su Manipur gi apunba saktam hirap amata da kahalloi ana kyarak ana thajaba pirakre maduna chinko gi jo MLA tarana taliba separate administration ki demand asi kaidongwai da su maipakloi atopa lebak ta ki Manipur da sanglakliba illegal migrant singna lamdam asigi Apun bagi saktam da sing narakliba asisu aremboy gane State Security Person kunga tariet more yauba ngamdana laire Tangka gani thokna ho kifo October 10 ga mari da helicopter ki khudang da more da pusin ki State Security Force ki person kunga tariet ngasi phoba more yauba ngamdana laire Bause asina fangba pawgi matungi nati Manipur Police ki Special Commando more ki commando manga amadi taruk suba IRB ki person kunga tariet ase Minister N Biren ki biyak makada tangka ko hum thokna helicopter da puduna More yauram da leiba kudeng thabi Assam Rifles sa thongki adoba kilometer ahum makhairom lapna leiriba more yauksin ngamdana Assam Rifles ki headquarter da hauji chu onthokpa pipam amada leiri hairi pawasan hai Imphal dagi sangkiba security person sing tahana helicopter da poki pamaram na numit humni phajilaglabaso numida gi matamda state security person sing asege sinana ba matik chaba firol amadi pochai yaugdabana kudong chadaba kaya mayuk natun haujik leiri hairi Chief Minister da Unified Command sinaraba matamda thoklibi irang asi waroisin porakpa ngamgani Kanglaiwal Chief Minister Ian Biren mitai furuf kakta gi lusing banate Manipur pumbagi Chief Minister ni CM da Unified Command sinaraba matamda thoklibi irang asi gi waroisin porakpa ngamgani haina social activist sapamcha Kanglaiwal phangdokre
wafam asi SSUM na sinduna laikidraba mahiroi anigi asiba haksang imam manungda sinnaw amadi miyarasiga asumba well puthogo haiba kholawda maisang singda chathariba khongjang gi saruka moina singarel dashboard da leiba success school da amuba masugi firal singkhat pamade amuba best lanthopa gi thorom da phongdokhibane Kanglaifan hai MLA homfo leibagi manungda koki MLA tarana CM saugate aiduna unified command lauthokiba maram jade kamana se hanjelana na center da punna taksin minaba matam moire miyam gi hawhawba matamda lenga kamuk na bagi pibam tawgumsi koki sin singkhong singya dano mai kapse laklaga impal security singamuk na duna impal da security singamuk na duna leibana karigumba kanaba mata puragloi ekna ba masak khangna punna lanthing minasi aike Tharmadu SSUM gi president Jaiman Hai khongjang changsin ba matamda academic atmosphere da sokloi da maungda khongjang changsin menase mai masin jaw da khunai amana kaidong nungda chawkhat pangam loi lange lalwang amma oina matam mangandana lerek ningthina tamause mahiroi ani hat khebagi thawdoga si mahiroi khunai da thokpani aina lawe ngasi chathariba khongthang asisu misi asigi wail amade laikidraba mahiroi ani gi haksang phangri fawwa mahisang singda makhatana chathagani haike Aroibeda content sing asigi markuiba pau khara asiba pau damjariba Manipur local news YouTube channel asidagi yangberiba punama padaga jari channel asina domda kana badi subscribe to be business subscribe to be romoloinana like and share to busuka wi kanuk namakpo amakhanna thagajari